everyone memory see office ki mi hinga si degi chakharani mogi branch sai etiki head office gusi jaba no ইহঁতে suppose Monday পৰা আহিব চাগে ন ইহঁতে তাতে হেড অফিচ তুমি যাবা আজি এতিয়া অঁ আহি ইয়াতে আকৌ আহিবা নহয় জানো অঁ বাহ এই মন্দিৰটো থাকিবই আৰু ছেম চাওঁ ন পানী চানী নাই ইছ ৰাম এইটো পূৰা বেয়া লাগিছে অ' এইটো নোৱাৰিতে ইচিং চাইবিদৰে না মৰি গ'ল অঁ পানী দিব লাগে একদম অঁ ধুনীয়া হ'ব মই অকণমান তলত যাম আহিছে চাগে মানুহজন ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯍꯩꯅꯧꯁꯤꯅꯦ ꯑꯁꯪꯕꯅꯦꯕ ꯁꯦ ꯑꯁꯪ ꯁꯪꯅ ꯁꯨꯝ ꯆꯥꯔꯒ ꯊꯨꯝꯃꯤ ꯑꯁꯤ ꯍꯩꯅꯧꯒꯤ ꯖꯥꯠꯁꯤ ꯀꯩꯅꯣ ꯁꯪꯅ ꯆꯥꯔꯗꯤ ꯊꯨꯝꯃꯤ ꯑꯗꯨꯒ ꯃꯨꯜꯂꯒꯅꯦ ꯆꯥꯔꯒꯗꯤ ꯁꯤꯟꯕꯅꯤ ꯁꯤꯁꯦ ꯑꯁꯤꯒꯤ ꯃꯃꯤꯡꯅꯦ ꯀच्चा ꯃꯤꯊꯥꯏ ꯀꯧꯔꯤ ꯑꯩꯈꯣꯏꯁꯤꯒ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯑꯩꯈꯣꯏꯅ ꯁꯤ ꯀच्चा ꯃꯤꯊꯥꯏ ꯍꯥꯏꯌꯦꯕ ꯑꯁꯤ ꯅꯍꯥꯟ ꯄꯤꯂꯤꯡꯀꯇꯥ ꯕꯖꯥꯔꯗꯒꯤ ꯐꯪꯕꯅꯤ ꯑꯩ ꯑꯗꯨꯒ ꯌꯣꯜꯂꯝꯃꯤ ꯁꯤꯁꯦ ꯀच्चा ꯃꯤꯊꯥꯏ ꯀꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩ ꯁꯪꯒ ꯑꯩ ꯈꯥꯏꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯗ ꯁꯦꯝ ꯑꯁꯤ ꯍꯩꯅꯧꯁꯦꯅꯤꯅꯦ ꯃꯨꯜꯂꯒꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯁꯤ ꯑꯁꯤ ꯍꯩꯅꯧꯁꯦ ꯂꯣꯏꯔꯒ ꯑꯁꯤꯒꯤ ꯁꯤꯖꯟꯁꯦ ꯂꯣꯏꯔꯒꯅꯦ ꯑꯩꯈꯣꯏ ꯑꯁꯪꯕ ꯍꯩꯅꯧꯗꯣ ꯃꯨꯜꯂꯛꯄ ꯃꯇꯝꯗꯣ ꯍꯩꯅꯧ ꯃꯨꯟꯕ ꯃꯇꯝꯗ ꯑꯣꯏꯕ ꯑꯁꯤ ꯍꯩꯅꯧꯒꯤ ꯁꯤꯖꯟꯗ ꯑꯁꯤ ꯀच्चा ꯃꯤꯊꯥꯏꯁꯦ ꯑꯁꯤ ꯑꯁꯪꯅ ꯊꯨꯝꯕ ꯀꯩꯅꯣ ꯍꯩꯅꯧꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯍꯥꯏꯗꯤ ꯑꯁꯤ ꯍꯥꯟꯅ ꯁꯤꯖꯟꯗꯅꯦ ꯁꯤ ꯍꯥꯟꯅ ꯆꯥꯎꯅ ꯂꯥꯛꯄꯅꯤ ꯁꯤ ꯑꯩ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯑꯩꯅ ꯁꯅꯥ ꯅꯥꯀꯟ ꯑꯃ ꯈꯣꯛꯇꯅ ꯊꯝꯃꯤꯕꯁꯦ ꯑꯁꯪꯕꯅꯦꯕ ꯁꯤꯁꯦ ꯂꯥꯏꯠ ꯃꯉꯥꯟꯗ ꯈꯤꯇꯪꯈꯛ ꯉꯥꯟꯊꯣꯛꯑꯦ ꯄꯨꯔꯥ ꯑꯁꯪꯕ ꯃꯆꯨꯅꯤ ꯁꯤꯁꯦ ꯑꯁꯪꯕ ꯍꯩꯅꯧꯅꯤ ꯑꯗꯣ ꯀच्चा ꯃꯤꯊꯥꯏꯗꯨꯒꯤ ꯀꯧꯏꯅꯦ ꯁꯦ ꯀच्चाꯗ ꯊꯨꯝꯃꯤ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯒꯦ ꯇꯧꯔꯤꯁꯦ ꯁꯤꯌꯔ ꯇꯧꯔꯛꯏꯁꯦ ꯈꯪꯁꯨ ꯈꯪꯕ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯄꯥꯝꯕꯤꯁꯦ ꯌꯥꯝꯅ ꯐꯪꯅꯗ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯌꯦꯡꯒꯦ ꯃꯔꯨꯁꯦ ꯊꯥꯖꯤꯜꯂꯒ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯁꯪ ꯁꯪꯅ ꯆꯥꯕꯁꯤꯁꯨ ꯍꯥꯎꯔꯦ ꯊꯨꯝꯃꯤ ꯁꯤꯅꯤ ꯃꯌꯥꯝꯁꯦ ꯑꯁꯪꯕꯅꯤꯁꯦ ꯄꯨꯔꯥ ꯁꯪꯒꯅꯤꯑꯕ ꯁꯦ ꯃꯅꯨꯡꯗ ꯑꯁꯪꯕꯅꯤꯀꯣ ꯑꯁꯤꯁꯦ ꯑꯩ ꯅꯣꯏ ꯑꯩꯅꯅꯦ ꯈꯥꯏꯔꯒ ꯆꯤꯡꯍꯜꯂꯛꯀꯦ ꯁꯤꯁꯦ ꯀच्चा ꯁꯪꯅ ꯆꯥꯒ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯁꯪꯕꯅꯤꯅ ꯁꯤꯁꯦ ꯁꯤ ꯑꯩ ꯅꯉꯣꯟꯗ ꯆꯤꯡꯍꯜꯂꯛꯀꯦ ꯁꯤ ꯆꯦꯠ ꯆꯦꯠ ꯂꯥꯎꯅꯅꯦ ꯍꯥꯎꯕꯅꯦꯕ ꯁꯤꯁꯦ ꯊꯨꯝꯃꯦꯁꯦ ꯁꯤꯟ ꯂꯥꯛꯇꯦ ꯁꯤ ꯀच्चा ꯃꯤꯊꯥꯏ ꯀꯧꯔꯦ ꯑꯗꯨꯒ ꯑꯉꯛꯄ ꯅꯠꯇ꯭ꯔꯁꯦ ꯑꯁꯨꯃꯥꯏꯅ ꯍꯩꯅꯧꯁꯨ ꯂꯩꯕꯅꯤ ꯁꯪꯉꯒꯅ ꯍꯥꯎꯕ ꯊꯨꯝꯕ ꯑꯗꯨꯒꯤ ꯀच्चा ꯃꯤꯊꯥꯏ ꯃꯨꯜꯂꯒꯅ ꯁꯤꯟꯕ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝꯗ ꯑꯩꯅ ꯃꯅꯦ ꯉꯁꯤ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯒꯦꯀꯣ ꯑꯩꯈꯣꯏꯁꯦ ꯁꯤꯇꯤ ꯕꯁꯇꯅꯦ ꯑꯗꯨꯒꯤ ꯒꯥꯔꯤ ꯊꯧꯕꯁꯦ ꯗ꯭ꯔꯥꯏꯚꯔꯁꯦ ꯀꯩꯗꯧꯔꯤꯕ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯦꯕ ꯃꯉꯣꯟꯗ ꯃꯤꯅ ꯎꯁꯤꯠꯇꯅ ꯇꯧꯔꯦ ꯒꯥꯔꯤ ꯊꯧꯕꯅꯤ ꯍꯥꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛꯅ ꯕꯥꯏꯛ ꯊꯧꯔꯒ ꯔꯣꯡ ꯁꯥꯏꯗꯇ ꯆꯠꯂꯤꯕ ꯑꯗꯨꯒ ꯃꯥꯅ ꯍꯣꯔꯟ ꯈꯣꯡꯉꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯡꯉꯤꯕ ꯕꯁꯀꯤ ꯀꯩꯅꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯥꯗ꯭ꯔ ꯊꯧ ꯁꯥꯗ꯭ꯔ ꯃꯥꯒꯤ ꯍꯣꯔꯟꯗꯣ ꯕꯁꯅ ꯃꯁꯥꯒꯤ ꯂꯝꯕꯤꯗ ꯆꯞ ꯆꯥꯅ ꯂꯩꯖꯔꯤꯕ ꯕꯥꯏꯛꯇꯨꯅ ꯕꯦꯛ ꯁꯥꯏꯗꯇꯒꯤ ꯍꯣꯔꯟ ꯈꯣꯡꯉꯤꯕ ꯔꯣꯡ ꯁꯥꯏꯗꯇ ꯃꯥ ꯔꯥꯏꯠ ꯁꯥꯏꯗꯇ ꯁꯨꯝ ꯆꯠꯈꯤꯒꯦ ꯂꯩꯇꯅ ꯑꯗꯨꯒꯩꯒꯤ ꯇꯧꯅꯔꯛꯅ ꯒꯥꯔꯤꯗꯨꯅ ꯊꯧꯅ ꯂꯥꯛꯄꯗꯔ ꯀꯩꯅꯣ ꯃꯥꯅꯦ ꯀꯩꯅꯣ ꯂꯦꯞꯄ ꯒꯥꯔꯤꯅꯤꯀꯣ ꯑꯗꯨꯁꯦ ꯉꯥꯏꯍꯥꯛ ꯊꯧꯒꯠꯈ꯭ꯔꯦ ꯑꯗꯣ ꯑꯪꯀꯝ ꯁꯥꯎꯔꯛꯅꯅꯦ ꯑꯦꯛꯗꯝ ꯄꯨꯔꯥ ꯂꯥꯟ ꯁꯥꯔꯦ ꯁꯂꯥꯟꯅꯤ ꯍꯥꯏꯗꯣ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯇꯧꯍꯧꯗꯦ ꯀꯤꯃꯟꯅ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯂꯧꯍꯧꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯦ एकदम लुहागी चई हाइतारे चई असांगबा अमगा पुरगने हुंजिकी नुपा मचा बाइक थोबसे जाम उसितन माउंदा nganगपगिने केनो तौरे लोइनना केनो बस त फंबा अहन खरसुने कुम्मी बने हे खननु जैननु सुमा हाइबा फुनगनु हाइना को एदु सेद कुम अमसो पुलिस केस तौनी हाय अमसो तौ जेंगे कनाना लाली चुमी दुनी
ꯒꯥꯔꯤ ꯊꯧꯕ ꯃꯤꯅꯤꯅ ꯎꯁꯤꯠꯇꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯔꯣꯏ ꯀ ꯍꯥꯏꯅ ꯑꯁꯨꯝ ꯍꯥꯏꯅꯩꯌꯦꯕ ꯑꯗꯨꯒ ꯈꯟꯅꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯀꯩꯗꯧ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯚꯤꯗꯤꯑꯣ ꯇꯧꯔꯦ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁ ꯉꯁꯤ ꯒꯥꯔꯤ ꯊꯧꯕꯗꯣ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ ꯗ꯭ꯔꯥꯏꯚꯔꯁꯦ ꯕꯥꯏꯛ ꯑꯃ ꯊꯦꯡꯒꯥꯏꯔꯦꯅ ꯃꯈꯥꯗ ꯀꯨꯝꯃꯒ ꯃꯤ ꯐꯨꯅꯗꯒꯤ ꯆꯠꯈ꯭ꯔꯦꯁꯦ ꯂꯥꯊꯤꯒ ꯌꯥꯎꯔꯤꯅꯦ ꯃꯣꯏꯗ ꯆꯩ ꯍꯥꯏꯇꯥꯔꯦ ꯆꯩꯁꯨ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯄꯥꯏꯔꯒꯅꯦ ꯃꯣꯏ ꯆꯠꯈ꯭ꯔꯤꯕ ꯐꯨꯅꯗꯣꯔꯦ ꯁꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯩ ꯍꯧꯅ ꯁꯥꯎꯔꯦꯁꯦ ꯁꯤ ꯃꯤꯁꯤꯒꯤ ꯕꯥꯏꯛꯁꯤꯅꯤ গাড়ীখন বাজে কমাচোন মই সাইড কৰি বাছখন দিছো না তাতে মই সাইড কৰি মানুহ উঠাই আছো পাব্লিক গোটাই আছে সাইড আছে না গাড়ীখন আমাৰ টাইমৰ মূল্য আছে সবৰে টাইমৰ মূল্য আছে গাড়ীখন সাইড কৰি নখাইছো নাই কি হৰ কি ভাল ধমকি দিছা কি ধমকি দিছা কি ভালকে কথা কৈছো ভালকে কথা বা গাড়ী মই সাইডত আছো সবে আছে মানুহ সবে আছে সবে আছে পিছফালে মানুহ পাব্লিক গাড়ী এখন পিছফালে মানুহ গাড়ী পাব্লিক গাড়ী এখন হ'ব দিয়া ওই আগত কাটি যাম কৈছা হ'ব দিয়া লগাই দিছে বুজিছো হ'ব দিয়া তুমি নিজে যাম লগাইছা তুমি নিজে যাম লগাইছা নিজক বহুত ডাঙৰ মানুহ বুলি ভাবিছা তুমি তুমি গাড়ী গাড়ীটা পাঁচটা মানুহ মাৰি আছো নাযায় আগত গাড়ী খাতি যাবা পাঁচটা মানুহ নাই গাড়ী যাবা তুমি আগত গাড়ী ভাষা খান দিয়ে গাড়ী যাবা কৈছো মই ৰখাই আছো মই কৈছো চাৱাৰ জাগা হাৰি যোৱা আহক উঠি আহক জু তিনিআলি nung chudori ma'am yung nung se sum chu lei re Guwahati da ma'am akhoi se Allah lauri makhon tabra yung ajan lao ba hai do Allah khoramba matam ni se khoi se hati gaw hai do na iya ba दो राजधानी मस्जिद है दो राजधानी की मस्जिद तगी मखोनी से पांगन की अल्लाह खुरंबगी मखोनी से मैम अजान लाओ वाई दो अखोई से राजधानी मस्जिद तो खोगे यामना नगना रे से अजान लाव से मुंबई दसु लाउरी दो असी स्वाई मखोन से दो खोई लंका दसु तौरी दो सुमाई पांगन लेब मफम द लोप नों तसी मोई सी कइनो से नियम सिदी अमत लेपते मतम मतम द मोई सुम तौरी अयु गता द म तौरी सुमाई संदा मतम से मतम चाना तौरी मैम सु तबियु सिल्चर साइड तसु लेब दो सुमाई चप मानब्र लाव बसे moi isei se lai son se chap manaram gani ko se yung se mayam hui he se mangali tho ga se angang jing sanai se hauri angang jing hau na sanari se na pa ma se hui se khangam de son de gi 시주 지인 거 잡는 거야? riêng bên ngoài là xuống xe rồi thì mẹ làm sự enjoy tàu phiếu em si xem cái này khơi cái drain chứ xem cái là có gì nuông chú cẩn nó chú thề đấy nung chu ba siang hang hak lepe di asi to bade di churam de ding hang hak lepe drain se wang khadali mate flat be kro ko already hai na se me se complex ne sumai jungjal laga ne ma se direct hau bani si mana se chonghalak bani to yang kamo tha re ni si se
ꯁꯤ ꯃꯅꯥꯗꯣ ꯆꯥꯔꯒ ꯃꯥꯒꯤ ꯃꯈꯣꯡꯗꯣ ꯁꯨꯃꯥꯏꯅ ꯌꯨꯡꯁꯜꯂꯤꯕ ꯁꯤꯅꯒꯤ ꯄꯥꯟꯕꯤ ꯁꯤ ꯌꯣꯡꯆꯥꯛꯁꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯏ ꯍꯔꯥꯎꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯀꯨꯟꯗꯣ ꯂꯩꯅꯤ ꯃꯌꯥꯝ ꯍꯧꯗꯤ ꯍꯧꯔꯦ ꯍꯤꯡꯉꯦ ꯑꯩꯗꯤ ꯃꯁꯤꯁꯨ ꯁꯤꯒꯗ꯭ꯔꯥ ꯈꯜꯂꯦ ꯄꯨꯔꯥ ꯀꯪꯉꯨꯔꯕꯅꯤ ꯁꯤ ꯀꯨꯟꯗꯣ ꯂꯩꯁꯦ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯀꯨꯟꯗꯣ ꯂꯩꯅꯤ ꯁꯤꯁꯦ ꯀꯨꯟꯗꯣꯁꯦ ꯑꯅꯤ ꯁꯨꯏ ꯍꯥꯏꯅ ꯑꯃ ꯂꯝ ꯀꯨꯟꯗꯣꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯀꯨꯟꯗꯣꯗꯨꯅꯤ ꯂꯨꯍꯣꯡꯕꯗ ꯍꯨꯛꯅꯕꯗꯣ ꯁꯤꯁꯤꯅꯦ ꯑꯩꯅ ꯁꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯅ ꯇꯧꯕꯁꯦ ꯃꯤꯅ ꯆꯔꯥ ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯌꯨꯡꯁꯜꯂꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯆꯠꯄ ꯁꯪꯗꯅ ꯑꯗꯣ ꯍꯤꯡꯗꯤ ꯍꯤꯡꯉꯦ ꯁꯤꯅ ꯂꯦꯕꯨ ꯄꯥꯝꯕꯤ ꯁꯤꯅ ꯀꯔꯤ ꯄꯠꯇꯥ ꯅꯣꯔꯁꯤꯡꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯅꯤꯝ ꯀꯧꯔꯤ ꯁꯤꯁꯤꯅ ꯕꯣꯛꯁꯇ ꯑꯩꯅ ꯊꯥꯕ ꯍꯥꯏꯗꯤ ꯕꯁꯇꯥꯁꯦ ꯊꯥꯖꯤꯟꯕꯅꯤ ꯑꯣꯏꯔꯦ ꯔꯤꯅꯥꯁꯦ ꯐꯖꯅ ꯆꯥꯎꯈꯠꯂꯦꯁꯦ ꯃꯌꯥꯝ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯎꯔꯦ ꯅꯣꯡ ꯈꯔꯅꯤꯁꯦ ꯐꯖꯅ ꯇꯥꯏꯌꯦꯕ ꯅꯣꯡ ꯆꯨꯕꯁꯤꯒ ꯆꯥꯎꯈꯠꯂꯦ ꯅꯝꯁꯤꯅꯦ ꯂꯦꯟꯕ ꯄꯥꯝꯃꯨꯕꯅ ꯃꯥ ꯈꯔ ꯆꯥꯎꯕꯁꯤꯒ ꯅꯣꯡꯃꯗ ꯁꯤꯒ ꯆꯥꯎꯈꯠꯂꯦ ꯁꯤꯒ ꯂꯦꯜꯂꯦ